ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯦꯛ ꯄꯥꯎ ꯐꯪꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯋꯥꯈꯜ ꯍꯟꯊꯩ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯃꯥꯅ ꯑꯣꯏꯖꯅꯤꯡꯕ ꯑꯦꯝ, ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯥꯔ, ꯑꯃ ꯄꯨꯂꯤꯁ, ꯑꯦꯗꯚꯣꯀꯦꯠ ꯑꯦꯅꯤ ꯑꯣꯏꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯗꯦ꯫ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯄꯤ ꯄꯣꯛꯄ ꯑꯃꯁꯨꯡ ꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ, ꯅꯨꯄꯤ ꯄꯣꯛꯄ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯗ ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯃꯥ ꯑꯗꯣ, ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯅꯣ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯄꯤꯛꯄ ꯋꯥꯈꯜꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯦꯝꯖꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯀꯅꯥꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯄꯟꯖꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯩꯅ ꯆꯥꯟꯅ ꯆꯨꯅꯕ ꯀꯩꯅꯣ ꯇꯧꯖꯕ ꯅꯠꯆꯗꯦ, ꯀꯅꯥꯗꯁꯨ ꯄꯥꯟꯗꯝꯖꯕ ꯅꯠꯆꯗꯦ꯫ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯌꯥꯝ ꯅꯨꯄꯤ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯅꯨꯄꯤ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯔ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨ ꯅꯠꯇꯦ ꯃꯌꯥꯝ, ꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯂꯥꯏꯕꯛ ꯐꯕ ꯃꯃꯥ ꯃꯄꯥꯅꯤ꯫ ꯅꯨꯄꯤ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯃꯔꯥꯏꯕꯛ ꯐꯕ ꯃꯃꯥ ꯃꯄꯥ, ꯑꯐꯕ ꯀꯔꯃ ꯇꯧꯕ ꯃꯃꯥ ꯃꯄꯥꯒꯤ ꯇꯝꯄꯥꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯇꯪ ꯄꯟꯖꯒꯦ꯫ ꯑꯔꯖꯨꯟꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗ ꯍꯪꯉꯤ, ꯀ꯭ꯔꯤꯁꯅ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯂꯤꯕꯁꯦ, ꯃꯃꯥ ꯃꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯂꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯀꯔꯝꯕ ꯀꯔꯃ ꯇꯧꯔꯒ ꯐꯪꯕꯅꯣ ꯍꯥꯏꯕꯗꯨꯗ ꯀ꯭ꯔꯤꯁꯅ ꯈꯨꯝꯃꯛꯈꯤ ꯃꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯗꯨꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯀꯔꯃ ꯑꯃ ꯇꯧꯔꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯕ ꯉꯝꯃꯤ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯆꯩ ꯍꯥꯏꯕꯁꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯥꯏꯕꯛꯇ ꯅꯨꯄꯤ ꯃꯆꯥ ꯐꯪꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯄꯣꯛꯄ ꯉꯝꯗꯕ, ꯄꯣꯛꯆꯗꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯤꯒꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ꯫ ꯃꯄꯥ ꯑꯃꯒꯤ ꯋꯥꯈꯜꯗꯁꯨ, ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯃꯒꯤ ꯋꯥꯈꯜꯗꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯄꯣꯛꯂꯕꯁꯨ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃ, ꯅꯨꯄꯤ ꯑꯃ ꯐꯪꯖꯗꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯃꯄꯥ ꯑꯣꯏꯔꯤꯕꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯃꯤ ꯎꯕ ꯐꯪꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ, ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯪ ꯃꯄꯣꯛꯀꯤ ꯃꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯎꯕ ꯐꯪꯉꯤ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯅ ꯃꯥꯏꯀꯩ ꯑꯅꯤ ꯊꯣꯛꯅ ꯃꯉꯥꯜ ꯊꯣꯛꯏ, ꯃꯉꯥꯜ ꯄꯨꯊꯣꯛꯄꯤ꯫ ꯑꯍꯥꯟꯕꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯗ ꯄꯣꯛꯆꯔꯒ, ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯔꯒ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯂꯣꯏꯁꯟ ꯈꯣꯝꯖꯟꯕꯗꯒꯤ ꯆꯤꯡꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯗꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯒꯤ ꯑꯃꯁꯨꯡ ꯌꯥꯏꯐꯕꯒꯤ ꯄꯥꯎꯖꯦꯜ ꯑꯃ, ꯌꯥꯏꯐꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯄꯥ ꯄꯣꯛꯄ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯁꯨꯡ ꯑꯐꯕ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯁꯤ ꯁꯤꯈꯛ ꯈꯟꯕꯤꯒꯅꯨ꯫ ꯅꯨꯄꯥ ꯑꯃ ꯄꯣꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯄꯗꯁꯨ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯑꯐꯕ ꯀꯔꯃ ꯇꯧꯔꯛꯄ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯗ ꯋꯥꯔꯤ ꯑꯃꯈꯛꯇꯪ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯤꯡꯉꯣꯜ ꯑꯃ ꯄꯣꯛꯆꯕ, ꯑꯗꯣ ꯃꯕꯨꯡ ꯑꯍꯨꯝꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯕꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯔꯣꯡ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ, ꯑꯗꯨꯒ ꯏꯗꯨꯀꯦꯁꯟ, ꯖꯣꯕꯅꯆꯤꯡꯕ ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯒꯤꯗꯤ ꯀꯩꯗꯧꯔꯨꯅꯤ, ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯥꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯂꯥꯡꯁꯤꯟꯕꯤꯔꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯈꯖꯤꯛ ꯈꯔꯥꯛ ꯇꯝꯍꯜꯂꯒ ꯑꯗꯨꯝ ꯇꯣꯛꯍꯟꯕꯤꯔꯦ꯫ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯌꯦꯡ ꯆꯥꯎꯔꯒ ꯊꯥꯖ ꯌꯣꯟꯖꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅꯁꯨ ꯑꯎꯟꯄꯣꯠ ꯌꯥꯝ ꯄꯨꯔꯛꯄ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ
ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯥꯅ ꯃꯆꯥ ꯑꯃ ꯄꯣꯛꯎꯕ ꯃꯇꯝꯗꯗꯤ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯀꯥꯟꯗ ꯃꯆꯥ ꯑꯃ ꯄꯣꯛꯎꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯄꯣꯛꯑꯦ ꯑꯗꯣ ꯗꯨꯛ ꯌꯥꯝꯅ ꯑꯑꯣꯡ ꯑꯋꯨꯟ ꯄꯨꯔꯛꯑꯦ ꯍꯥꯏꯅ ꯍꯔꯥꯎꯈꯤꯕ ꯉꯁꯥꯏꯒꯤ ꯃꯅꯦꯝ ꯃꯀꯨꯗꯣ ꯃꯥꯏ ꯃꯃꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯅ ꯃꯃꯧꯗꯣ ꯑꯃꯨꯛ ꯅꯦꯝꯊꯕ ꯊꯥꯛꯇ ꯃꯥꯕꯨ ꯍꯟꯊꯅ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯑꯁꯤ ꯃꯀꯨ ꯃꯌꯨꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯈꯤꯅꯤ ꯑꯩꯁꯦ ꯈꯔꯒ ꯅꯨꯄꯤ ꯄꯣꯛꯄꯒ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯔꯥꯟꯕ ꯇꯥꯒꯅꯤ ꯍꯥꯏꯁꯤꯒꯤ ꯄꯣꯔꯞ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯥꯁꯦ ꯑꯔꯣꯏꯕꯤ ꯊꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯆꯍꯤ 3-4ꯃꯨꯛ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤ ꯑꯃ ꯄꯣꯛꯏ ꯅꯨꯄꯤ ꯑꯗꯨ ꯄꯣꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯇꯌꯥꯝꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯍꯥꯏꯗꯣ ꯈꯪꯍꯧꯗꯅ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯉꯥꯎꯁꯤꯟꯅꯕ ꯍꯧꯒꯠꯂꯛꯑꯦ ꯃꯤꯅ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯊꯤꯟꯖꯤꯜꯂꯛꯑꯦ ꯅꯪꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯅꯪꯒꯤ ꯕꯪꯁ ꯑꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯀꯅꯥꯅ ꯄꯨꯒꯗꯣꯏꯅꯣ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥ ꯑꯃ ꯄꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯉꯁꯤ ꯐꯥꯎꯗ ꯅꯨꯄꯥ ꯑꯃꯗ ꯄꯣꯛꯇ꯭ꯔꯕꯅꯤꯅ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯍꯥꯏꯅ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯥꯗꯨ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗꯣ ꯅꯨꯄꯤꯗꯨꯗꯤ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯁꯦꯜ ꯊꯨꯝ ꯄꯥꯝꯃꯨ ꯌꯥꯊꯪ ꯈꯪꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯦꯅꯦꯖ ꯇꯧꯕ ꯍꯩꯇꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯅ ꯅꯨꯄꯥꯗꯨꯁꯨ ꯑꯅꯥꯕ ꯑꯆꯧꯕ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯕꯗꯒꯤ ꯃꯥ ꯃꯁꯥ ꯌꯥꯎꯅ ꯁꯤꯈꯤ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯄꯤ ꯑꯃꯇ ꯅꯠꯇꯅ 2-3 ꯁꯨꯅ ꯄꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯏꯃꯨꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯆꯦꯟꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯒꯤ ꯁꯥꯏꯌꯣꯟꯅꯤ ꯅꯨꯄꯤ ꯃꯆꯥꯗꯤ ꯑꯗꯨꯅ ꯅꯨꯄꯤ ꯄꯣꯛꯄꯗ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕ ꯐꯤꯕꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯄꯣꯛꯄꯗ ꯃꯤꯔꯥꯏꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯅꯨꯄꯥ ꯄꯣꯛꯄꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯤ ꯁꯃꯥꯖ ꯑꯁꯤꯗ ꯇꯤꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯄꯥ ꯑꯣꯏꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯦꯠ ꯑꯃꯒ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯔꯝꯒꯦ ꯑꯩꯍꯥꯛ ꯃꯊꯪ ꯃꯌꯥꯝꯗꯤ ꯄꯟꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯁꯥꯡꯈꯤꯒꯗꯧꯕ ꯑꯩꯅ ꯃꯤꯠꯁꯤꯒꯤ ꯃꯃꯥꯡꯗ ꯎꯕꯅꯤꯅ ꯉꯁꯥꯏ ꯃꯤꯅꯤꯠꯀꯤ ꯀꯩꯅꯣꯁꯦ ꯊꯣꯛꯂꯛꯄꯁꯦ ꯑꯩꯅ ꯃꯤꯅꯤꯠꯁꯦ ꯁꯥꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯑꯩꯅ ꯋꯥꯁꯦ ꯁꯝꯖꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯊꯨ ꯍꯦꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯁꯟ ꯑꯃꯅ ꯁꯟ ꯂꯥꯕ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯁꯟꯗꯨꯒꯤ ꯃꯄꯨꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯂꯥꯕ ꯄꯣꯛꯂꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯒꯗꯧꯕ ꯂꯩꯇꯦ ꯃꯉꯣꯟꯗꯒꯤ ꯀꯩꯁꯨꯝ ꯁꯦꯟꯊꯣꯛ ꯂꯩꯇꯦ ꯑꯗꯨꯒ ꯁꯟ ꯑꯃꯣꯝ ꯄꯣꯛꯑꯒꯗꯤ ꯏꯃꯨꯡꯗꯨꯃ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯃꯔꯝꯗꯤ ꯁꯟ ꯑꯃꯣꯝꯗꯒꯤꯗꯤ ꯃꯊꯪ ꯁꯟ ꯃꯌꯥꯝ ꯁꯟꯗꯣꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝꯗꯒꯤ ꯃꯈꯣꯟꯗꯒꯤ ꯘꯤ ꯑꯗꯨꯒ ꯗꯍꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯐꯪꯒꯗꯧꯕꯅꯤꯅ ꯃꯌꯥꯝ ꯀꯥꯅꯤꯡꯉꯩꯅ ꯁꯟ ꯑꯃꯣꯝ ꯄꯣꯛꯑꯗꯤ ꯍꯔꯥꯎꯏ ꯁꯣꯝꯗꯅ ꯃꯤꯗꯅ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯄꯣꯛꯂꯒꯗꯤ ꯅꯨꯄꯥꯗꯨꯅ ꯍꯌꯦꯡ ꯊꯕꯛ ꯊꯅꯥ ꯇꯧꯔꯒ ꯄꯩꯁా ꯁꯦꯟ ꯊꯨꯝ ꯇꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯄꯨꯒꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯒꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯚꯪꯁ ꯑꯗꯨꯒꯤ ꯃꯉꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯄꯣꯛꯑꯒꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯥꯗꯤ ꯑꯎꯟꯄꯣꯠ ꯄꯨꯔꯒ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯕꯤꯗꯦ ꯑꯗꯨꯒ ꯃꯥꯕꯨ ꯈꯖꯤꯛ ꯈꯔꯥꯛ ꯇꯝꯍꯜꯂꯒ ꯃꯥꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯕꯤꯔꯒ ꯊꯥꯖꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯥꯖꯕꯒꯤ ꯑꯎꯟꯄꯣꯠ ꯑꯩꯈꯣꯏꯅ ꯕꯦꯡ ꯑꯦꯀꯥꯎꯟ ꯆꯥꯎꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯎꯟꯄꯣꯠꯁꯨ ꯇꯧꯐꯝꯕꯨꯗꯤ ꯊꯣꯛꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯟ ꯊꯨꯝ ꯌꯥꯝ ꯊꯥꯗꯕ ꯉꯝꯃꯒꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯕꯤꯕ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯕꯤꯕ ꯃꯥꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ ꯃꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤꯡꯕ ꯌꯥꯏ ꯃꯦꯅꯦꯖꯔ ꯑꯗꯩꯗꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯒꯤ ꯑꯦꯗꯚꯣꯀꯦꯠ
mong lei ngasi nupi police leitaba nate ngasi binata laisram leiri khoina masi khoi ngamdaba kari lei mahakna pamjaba thakta tamhan biraga larik khaktang haibaga jade mana pamjaba site ta kari lei laikta oragana larikta khoina masi mathak mathang inhan biba sida khoina karigumba ma nupi na mama pa thakpa ngamde haba leite mit mangda uraba posang atani wari asi nauna puthoka wari nate adu aina mayang mafamda na hongnona khajiktang ningsingjaba oina video macha ama dum semjabani mayam na nungsibiu aduga akhina adumai tawna tawbiragadi nupi macha dugi asa ta leiraba magi ningjaba business phawda tawningba aduguma mayam mong leiri magi ningjaba du akhina thunghan biragadi thunghanbi ngamdaba mama pa budi ngamdre pesa paidraga sel thum leiba mi dudi magi ningjaban pi macha dugi ningjaba magi paring aduda inghat piraga ngasi pilot oiroi aba leite ama oiroi aba leite mabu inbiragadi mama mapa nuksiba henba nupi macha na nuksiba heli mama mapa ningba heli adubu nupa na su mama mapa ningde habagi wari nate nupa nupi matang asida chap manana khansi aduga hiram khudimakta nupa ga nupi ga manare haiba budi nate ko haji khara pangalda aduga losingda budi nupa khenaba adum lei adu oiraga su ekhoina nupi macha gi aningba mana ningjaba khudimak ekhoina thungan biba ngamagadi ekhoi masu soidana manga leiba mi oyama khoi khunaida oigani amasung mana mama mapa ningbiba haibado oigani mabung mopa ningba mamung mapa bu seba tauba mama mapa bu seba tauba oigani haijaningi aduna ekhoina saigi kano haibado matang asida nupi pokpa nupi macha pok leba ningol phangjariba mama mapa singbu aina heda thoidok hindana khuramjari wakhal hanthabiganu nupi macha di imalai menen sidabigi sayoni lakshmi imagi sayoni nupi natana taibung panse oiba yade nupi na sanbani nupi na pokpani nupi tana yaphaba oigani nupi yawdraba punsidi nupi poktraba imungdudi awarapa ama leigani aduga nupa pokliba mama dusu aduki mati nupi macha amtang haina mathamoida khanjaraga heng kona mana mamau ma thiraga mamau dubusu mana macha nupi ne khali masu nupi phanglaga di saigi mana nupi macha amtang phangjaningambagi magi asado matang aduta masi mapung phai aduna nupi pokpa mama pasingbu mama singna wakhal hanthabiganu nupi pokpa maben mabudhauna wakhal hanthabiganu mapuboknasu wakhal hanthabiganu mabongasu wakhal hanthabiganu hena thoina jawthokningai ni khoi aduna nupi matang asida huwa matanga panjaramgi matang asida nupi pokpa mamadana khoi luhong khongdongbada mitaigi luhong khongdongda laipot puhande aduga nupa pokpa mama mamadana luhongbagi laipot puhali masi karigino mayam aihakti dukimatik aihak wahang hangjaningi masigi matang asida nupi pokka mamasi yamna lalabra nupi pokpa mamasi gi kari aranba leige kari soiba leige luhong khongdongna laitin phajana tauna thabak thoram naina luhongaba nupi dubu macha nupi poe aina ngasi laipot pubadam imirai di basi sina kari maramgino aihak namta khangjaningi comment section da su thambiramo aduga nupa pokba mamagina karamba henba kari leibagino aduga nupi na ahan oiba taragadi tesu hen laibak phai nupi amadagi hena ani poklobadi tesu hen laibak phai nupi taruk pokpa imung amagi wari lairaba matai manawum khana nupi taruk pokjabasi nongdam mapugi thaujalni masi asengba wari ni habadi mitmangda uraba nuki mati thagat ningai ba mai paklaba lairarbasu lairana karam hainano khangde manungda marangkai sel thum bank account pik thalamdaba jai lomi hojaraga magi manungda chaba thapa wate angang sindusu khangde haisini ngasai lakshmi gi sayon adagi imalai mengi sayoni haigadang de ningol mayam do larek lasuna marom phariba gyana marom tariba mukhoido MA BA pass tawduna thabak business tawba yaw sarkari job tawba yaw doki mate mama mapa u haraute amna thambi aduna masaigi aduna ningol oiriba singi mfamda ningol nupi macha singi mfamda ahang haijaning badi mama mapa na nupi pokpa bu doki mati harauna tayamna
ꯑꯩꯈꯣꯏꯅ ꯅꯧꯍꯧꯅ ꯌꯥꯝꯅ ꯍꯔꯥꯎꯅ